ꯍꯥꯏ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯗꯤ ꯀꯥꯡꯒꯤ ꯈꯦꯆꯤ ꯆꯥꯕꯒꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯆꯥꯒꯗꯧꯕꯁꯦ ꯈꯦꯆꯤ ꯂꯩꯔꯦ ꯄꯀꯣꯔꯥ ꯂꯩꯔꯦ ꯑꯗꯒꯤ ꯃꯔꯣꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯂꯐꯨ ꯏꯔꯣꯝꯕ ꯑꯃ ꯂꯩꯔꯦ ꯗꯁꯀꯨꯁꯒ ꯇꯧꯕ ꯉꯧꯊꯣꯡ ꯑꯃ ꯂꯩꯔꯦ ꯑꯗꯨꯒ ꯆꯋꯥꯏ ꯊꯣꯡꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯎꯇꯤ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯩ ꯍꯧꯖꯤꯛ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤꯁꯦ ꯂꯝꯁꯤꯗ ꯀꯣꯜꯂꯤꯕ ꯏꯁꯣꯔꯒꯤ ꯍꯥꯟꯅ ꯊꯥꯔꯒꯦ ꯎꯇꯤꯒ ꯍꯥꯟꯅ ꯆꯥꯔꯒꯦ ꯃꯌꯥꯝ ꯈꯨꯍꯥꯎꯁꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯍꯥꯎ ꯍꯥꯎꯋꯦ ꯁꯤꯁꯨ ꯂꯣꯏꯅ ꯍꯥꯎꯋꯦ ꯃꯌꯥꯝꯗꯤ ꯉꯁꯤ ꯈꯦꯆꯤ ꯆꯥꯅꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯎꯁꯣꯞ ꯎꯇꯤꯅꯦ ꯃꯌꯥꯝ ꯍꯥꯎ ꯃꯣꯔꯣꯛ ꯇꯦꯛꯄ ꯀꯥꯎ ꯂꯩꯇꯦꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯌꯥꯝꯃꯦ ꯃꯌꯥꯝ ꯆꯥꯏꯁꯦ ꯉꯁꯤꯁꯦ ꯈꯨꯍꯥꯎꯁꯤ ꯂꯩꯇꯦ ꯌꯥꯝ ꯆꯥꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯔꯦ ꯃꯌꯥꯝ ꯀꯥꯡ ꯃꯇꯝꯅꯤꯅ ꯊꯝꯂꯥꯗꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯌꯥꯝ ꯆꯥꯔꯦ ꯍꯥꯎꯋꯦ ꯃꯔꯣꯏꯁꯨ ꯑꯃꯨꯛ ꯇꯣꯠꯂꯒꯦ ꯎꯇꯤ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯄꯨꯛꯆꯥꯏ ꯆꯥꯏ ꯑꯩ ꯆꯥꯏꯁꯦ ꯍꯥꯎꯋꯦ ꯃꯔꯣꯏ ꯊꯣꯡꯕꯁꯤꯅ ꯍꯥꯎꯋꯦꯕ
ꯈꯪꯗꯦ Khói sẽ chấm ạ. Nó chặt thôi. Cảm ơn người trời. Nông vào tàu xào với sữa được không? Không thấy mẹ. Không thấy. Nói ꯆꯥꯊꯣꯛꯑꯦ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ